Manipur ki hojik oiriba phibam asida laingakna pangthoknabagi thorang toriba Manipur Sangai Festival asida cultural performer amasung artist singna Saruk yadanaba kanglei Indigenous Martial Arts and Cultural Society Kimacs na appeal torakli. Hiramasi ki matangda Kimacs ki Secretary General R.K. Leninsana na thadrok patcherol amana hai. Chahi asigi Manipur Sangai Festival pangthoktanaba lanjinariba sing amadi kokomi yauna tungan ba lup kaya na thamlakiba wafam adu Kimacs na su sagotkani. Kimacs asi Manipur ki thangta jagoi isai amadin nat chanabi kayabu yukhatnaba amadi malemgi miyamda khanghanabagi thabak tawriba cultural gi loop amani. Manipur Sangai Festival asi hek horakpadagi Kimacs na sogalaga lakhi. Festival asina lamdam asigi cultural performer amadi artist singda achoba platform ama piraga lakli haibasi Kimacs na sukhangi. Adumapu festival asi lamdam asida khundamenariba kanglup forup kayagi nat chanabi amadi liningi thoram amadi natte. Lamdam asida thoram kaya pangthokle haiduna lingangna Sangai Festival pangthoknaba honarakpa asidi achumma thorang natte. Sangai Festival nat chanabi lininga mari leinaba thoram natte. Sangai Festival da sinagadaba yamlaba senpham sing adu lanjaniriba singi changdaba yadraba hiram sing da sinabana hena maram chagani. Tongan ba lup singna chahi asigi Sangai Festival da Saruk yadanabagi lawrakliba firip asida cultural performer amasung artist singna khompham chetna lepmina si haina Kimacs na appeal torakli.